Isininausingbu Puranthaba Maitina Taramna Okshari, Russia na Ahanba Leibak Oikhare. Isininausing nahan Russia gi lan gi khulai nipan gi matangda video sembaduda Russia gi 9M730 Budebesnik NATO na SSC X9 Skyphone haidga khangnaba missile asigi matangda mating amatang panjaki. Nuclear armed cruise missile ni haina Russian armed process na sinanaba adumaina kanna develop tawri haiduna. Adubo American geopolitics amasung nuclear non-proliferation expert asinadi satellite image gi kuthangda mission asi mamangda test tawkhre haina adumaina phongdokpa laikhre. Mission asigi specification sabsana phangkidi 10,000 to 20,000 km mu salakpa yai haiduna. Adubo anauba latest oiber report ta Russia gi President Putin na mission ase mai pangna test tawkhre haina adumaina pau thadorki. Masina Malem Da yauba pawma oheli. Atay mission ke ama laidi leibak sing ke amagi cruise mission ballistic mission adubo asigi mission asigi yangna bada pung top tope hairiba Budebesnik mission asigi range ase unlimited ni haidi leptana malem pumba koina pairaga makoina yening ma mafam aduda anytime adum thomba ngami haidi ahanba malem gi cruise mission ni nuclear power na piba masi mai pangna Russia na test tokre Budebesnik hairiba ming asimag Russia gi samudra gi usek amagi maming lawraga thonbani haidi Masi amaromda Putin na NATO amasung USA ta khangan bani akhoi gi su asuk sathiba cruise mission lai haibase USA na hada Ukraine da Tomahawk cruise mission ga pi gani kaina tawkhibado adugi reply oina aduna Russia na unlimited range cruise mission ase test taw khraba matung Donald Trump na hairi mission test taw balepo adugi mahut Ukraine Russia lan ase loishana ba honasi haiduna West lebak singidi mission ase yamna khudong thininga ama oidori mission test ase day 21 da tawkhibani aduga ngarang lautorakibani makhogi top general amana matuda pali mission asigi range ase unlimited ne adubo leptana pung 35 paiki haidi 14,000 km adugi matung target amada yaiduna pukhanki 14,000 km adusu cruise mission pung 35 mission amana pairabada 22-30 minutes muk pairaga target ta hit tawbani ICBM oirabasu 22-30 minutes ki sangda piri magi flight matam ase Masi cruise mission ni karamna ballistic and cruise mission na thabak tawi haibagi matangda mamangdasu video semjakhre ballistic mission na crab oina ballistic trajectory parabolic trajectory da thabak tawbani aduna radar na marakta detect tawba ngami air defense system na thukaiba ngamba ngamdaba haibiduna amani cruise mission dana malem gi leimai asidagi yamna wangna paidana leithok lesson tawraga target aduda yaiba ngami aduna nemna paiba ngamba asina maram oirga cruise mission radar na detect tawba wai 50 to 100 meter da nem na paiba ngami hairi asigi mission ase asuma mission ase leibak amatana sem sadri ngasi phawba develop tawdri masigi mission ase Putin na Russia gi super weapon taruk lauthorakiba aduda yaukraba mission ni asuma mission amada kanna mai onsali puthongna ba honari haiduna mission ase ahanba da 2019 da test tawbada mai pakidi masida miyoi taret gi thawai mangki test asigi matung radiation leak oibagi paw phongnarki masibu noyonoxa radiation accident hairga domaina khangnai Matamaduda Western media singda mission test tawba asigi pau kayama phongnaki masigi mission ase ategi yangnabada yamni unique ohelibase kadino haibada atei mission dana chemical point sinai aluminum amasung ammonium perchlorate aduga Russia gi Budebesnik asidana nuclear reactor sinari asina leptana mission aduda energy supply tawgani aduna cruise mission ateina 1,000 to 3,000 km pairakpada masigi mission asina unlimited range ta paiba ngamgani aduga noma natraga iban hapta ama leptana paiba phawba ngamgani hairi masida power pinaba micro reactor happy asoba reactor su leidana nuclear gi electric sungnaba aduna misana se kapkhraba matung malem se koiba ngami aduga mafam asida yairo hairga adum yaiba ngami hairi south pole da radar coverage soli aduma mafam da leiba military base su adum thugaiba ngamlagani paidingai da sumagi direction ase hongdok hongjan tawbasu ngami hairi nuclear energy na work tawbana maram oirga thermal signature su yamna low ina puthoi hairi asina maram oirga radar na phaba amu hena wargani aduga warhead ta 200 to 500 kilotons puba ngamgani haina adumaina panari Japan da thadakiba bomb adudagi saruk 15 hena kanna aduna mission asigi yamna khudong thingai oiba amana karino haibada malemgi akoibada koipai pahalaga thamlaga thadadingma mafamda thadaba dum ngamle aduna detect tawba intercept tawba awaba mo oigadori aduna mission ase NATO ge leibak singidi khudong thingai ama oigadori nuclear energy na paiba mission oibana maram oirga nuclear pollution thon gani asini aduna masibu flying Chernobyl hairga su dumaina khangnari aduna Donald Trump na hairaglidana test tawbalepo lan tawri base wari sanarga hana loisin gi si haina masigi technology ase pak Russia na atopa leibak ta pithorakhiroi kona maga punba leibak singda pirakpasu yari asigi mission mai pak na test tawkiba asina Russia ge pangan amuka hena kangkharali asiarga Puranthaba Maitina kaina nabaya thangni jari kanglipa imana yaifare yaifaminarsi thank you so much peace